ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯔꯤ ꯃꯇꯧꯅꯣ? ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ. ꯑꯜꯃ, ꯏꯅꯤꯡꯊꯧ, ꯁꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ. ꯂꯣꯏꯅ ꯇꯦꯡꯈꯩ ꯄꯨꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥꯡꯖꯕ ꯇꯥꯕꯅꯤꯗꯅ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ. ꯏꯅꯤꯡꯊꯧ, ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯅꯤꯡꯊꯧꯁꯦ ꯁꯅꯥ ꯂꯨꯄꯥꯗ ꯐꯖꯅꯗꯤ ꯆꯣꯞꯄꯖꯥꯠꯅꯤ. ꯆꯣꯞꯄꯅꯤ. ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯅ ꯈꯪꯅ ꯂꯥꯟ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯍꯦꯛ ꯀꯥꯎꯗꯅ ꯍꯣꯠꯇꯣꯛꯍꯧꯗ꯭ꯔꯦꯅꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯅꯨꯃꯤꯠꯇꯣ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯍꯨꯟꯇꯣꯛꯄ ꯅꯪꯉꯣꯏꯗꯣ. ꯐꯔꯦ ꯐꯔꯦ, ꯂꯥꯟꯃꯤ, ꯃꯄꯥꯟꯗ ꯊꯣꯛꯂꯁꯤ. ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯁꯤ. ꯍꯣꯏ ꯏꯅꯤꯡꯊꯧ. ꯁꯣꯝꯗꯅ ꯊꯧꯉꯝꯕ ꯍꯣꯏꯗꯣ ꯈꯦꯜꯇꯥ ꯉꯝꯈꯩ ꯃꯌꯥ ꯌꯧꯁꯜꯂꯛꯄ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯍꯧꯒꯗꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕ ꯃꯆꯥ ꯊꯣꯏꯕ ꯑꯃꯗꯤ ꯏꯕꯨꯡꯉꯣ, ꯃꯈꯣꯏ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯉꯝꯕ ꯑꯅꯤ, ꯅꯈꯣꯏ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯔꯣ. ꯆꯤꯡꯖꯥꯎ ꯑꯁꯤꯒꯁꯨ ꯅꯛꯅꯔꯕꯅꯤꯅ ꯍꯌꯦꯡ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛ. ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯒꯦ. ꯑꯗꯣ ꯑꯉꯝꯕ ꯑꯅꯤ, ꯅꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ. ꯊꯥ 6 ꯂꯩꯕꯒ ꯅꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯊꯥꯔꯛꯀꯅꯤ. ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯟꯖꯗꯦꯗ. ꯑꯗꯨꯒ ꯑꯃꯅ, ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯕꯨꯛꯅꯤꯡ ꯁꯣꯟꯊꯗꯅꯕ ꯋꯥ ꯈꯔ ꯍꯥꯏꯌꯨꯀꯣ ꯑꯉꯝꯕ. ꯍꯥꯏꯖꯒꯦ ꯏꯅꯤꯡꯊꯧ. ꯑꯗꯨꯗꯤ ꯐꯖꯅ ꯂꯩꯍꯧꯔꯣꯀꯣ. ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯣꯡꯁꯥꯟꯈ꯭ꯔꯒꯦ. ꯐꯒꯅꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯑꯁꯣꯝꯅ ꯊꯧꯉꯝꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯔꯤ ꯃꯔꯤ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ. ꯂꯥꯟꯃꯤꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯅꯅꯕ ꯆꯪ ꯃꯆꯥ ꯃꯆꯥ ꯐꯤꯅ ꯈꯟꯈꯠꯂꯒ ꯁꯦꯝꯂꯣ. ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯑꯅꯛꯄ ꯆꯤꯡ ꯑꯁꯤꯗꯒꯤ ꯎ ꯃꯈꯩ ꯌꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯅꯅꯕ ꯆꯪ ꯁꯥꯕ ꯍꯧꯔꯒꯗꯕꯅꯤꯀꯣ. ꯍꯣꯏ ꯑꯉꯝꯕ. ꯏꯇꯥꯎꯗꯤ ꯌꯥꯝꯅꯕꯨ ꯍꯔꯥꯎꯅ ꯎꯏꯗ ꯃꯥꯏꯊꯣꯡꯗ. ꯑꯦ, ꯀꯃꯥꯏꯅ ꯎꯔꯤꯕ ꯑꯩꯕꯣ? ꯏꯅꯤꯡꯊꯧꯅ ꯁꯤꯗ ꯊꯝꯃꯝꯕꯒꯤ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ. ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯦ ꯏꯇꯥꯎ. ꯑꯣ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯀꯃꯥꯏꯅ ꯍꯔꯥꯎꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯁꯨ ꯏꯔꯝꯗꯝꯗ ꯍꯜꯋꯥꯏꯔꯒ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯂꯥꯟ ꯉꯝꯂꯛꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯝꯅꯤꯡꯂꯤꯕꯅꯤꯅꯦ ꯅꯪꯕꯣ. ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯂꯩꯍꯧꯔꯤꯕꯅꯤꯗꯅ. ꯑꯁꯦꯡꯕꯒꯤ ꯏꯇꯥꯎ, ꯑꯗꯨ ꯑꯩꯗꯤ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯤ. ꯏꯅꯤꯡꯊꯧ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯍꯜꯋꯥꯏꯈꯤꯕꯗꯣ ꯎꯔꯨꯔꯒ ꯊꯃꯣꯏ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯎ. ꯑꯣ, ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯁꯨꯅꯦ. ꯑꯗꯨꯕꯨꯁꯦ, ꯐꯔꯦ ꯏꯇꯥꯎ, ꯊꯥ 6 ꯑꯁꯤꯃꯗꯤꯅꯦ ꯄꯨꯟꯅ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯃꯤꯟꯅꯔꯁꯤꯀꯣ. ꯏꯇꯥꯎ, ꯑꯗꯨꯁꯨ ꯋꯥꯅ ꯈꯥꯡꯉꯁꯤ. ꯑꯗꯨꯒꯤꯗꯤ ꯋꯥꯔꯣꯏꯗ ꯏꯇꯥꯎ ꯏꯕꯨꯡꯉꯣ. ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯕ ꯃꯊꯧ ꯇꯥꯏꯀꯣ. ꯃꯔꯝꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗꯣ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯈꯜꯂꯦ ꯑꯩꯗꯤ. ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯃꯟ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯨꯝꯂꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ. ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯥꯎ, ꯂꯃꯟ ꯈꯨꯝꯃꯛꯄ ꯍꯥꯏꯕꯗꯣ. ꯑꯗꯣ ꯑꯁꯤꯒꯤ ꯎꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ. ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯅꯤꯗ. ꯂꯥꯟꯃꯤꯁꯤꯡꯅ ꯁꯪꯈꯜꯂꯤꯕ ꯑꯁꯦ ꯃꯁꯤꯕꯨ ꯉꯥꯏꯕ ꯑꯣꯏꯅ, ꯅꯠꯇ꯭ꯔꯥꯅꯤ ꯏꯇꯥꯎ? ꯃꯥꯅꯤ, ꯂꯥꯛꯑꯣ ꯏꯇꯥꯎ. ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟ ꯉꯝꯍꯧꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯅꯤꯡꯊꯧ ꯑꯅꯤꯗꯣ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯒ ꯂꯩꯔꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯅꯤꯡꯊꯧ ꯑꯅꯤꯕꯨ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯁꯅꯥ ꯈꯨꯌꯥꯈꯥꯗ ꯄꯨꯅꯦꯝꯖꯔꯤꯗꯣ. ꯅꯅꯥꯏ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ. ꯂꯥꯟꯃꯤ, ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ?
ꯊꯤꯟꯗꯕ ꯇꯧꯗꯅ ꯇꯝꯂꯣ ꯇꯥꯔꯁꯤ ꯏꯅꯤꯡꯊꯧ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯂꯀꯥ ꯂꯩꯕꯥꯛ ꯑꯃꯗꯤ ꯈꯦꯜꯇꯥ ꯂꯩꯕꯥꯛ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯒ ꯃꯔꯝꯗꯝꯗ ꯍꯜꯋꯥꯏꯈ꯭ꯔꯦꯗ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯏꯇꯥꯎ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯌꯧꯗꯦꯕꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯁꯜꯍꯧꯗꯕꯁꯦ ꯄꯦꯟꯗꯦ ꯑꯁ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯗꯨꯒꯤꯗꯤ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯑꯗꯣ ꯂꯥꯟꯃꯤ ꯅꯍꯥꯛꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯏꯇꯥꯎ ꯅꯤꯡꯊꯧ ꯈꯦꯜꯇꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯍꯤꯡꯉꯤꯕ꯭ꯔꯥ ꯍꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯃꯆꯥꯅꯨꯄꯥ ꯗꯦꯕꯥꯟꯁꯦ ꯊꯥꯈ꯭ꯔꯁꯤ ꯍꯣꯏ ꯏꯇꯥꯎ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯅꯈꯣꯏ ꯂꯥꯟꯃꯤ ꯑꯃ ꯏꯅꯥꯛꯇ ꯆꯪꯉꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯥꯛꯆꯔꯦ ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ ꯈꯦꯜꯇꯥ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯗꯦꯕꯥꯟꯗꯣ ꯀꯧꯔꯨꯆꯣ ꯑꯗꯨꯒ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯊꯥꯖꯤꯜꯂꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯗꯦꯕꯥꯟ ꯑꯗꯨꯕꯨ ꯀꯧꯔꯨꯔꯗꯨꯅ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯗꯦꯕꯥꯟ ꯑꯗꯨ ꯅꯤꯡꯊꯧ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯉꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯀꯧꯕꯕꯨ ꯀꯔꯤ ꯁꯤꯟꯊꯥ ꯑꯔꯨꯕ ꯂꯩꯕꯒꯦ ꯗꯦꯕꯥꯟ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯧꯕꯁꯦ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯅꯔꯝꯗꯝꯗ ꯍꯋꯥꯏꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯥꯕ ꯅꯤꯡꯊꯧ ꯑꯗꯣ ꯍꯤꯡꯂꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯈꯪꯍꯜꯂꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯏꯅꯤꯡꯊꯧ ꯌꯦꯛꯅꯕꯅ ꯈꯨꯗꯨꯝ ꯆꯜꯂꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯋꯥꯏꯔꯣ ꯆꯪꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯁꯤꯔꯨꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯗꯦꯕꯥꯟ ꯌꯦꯛꯅꯕꯗ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯝꯕ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯊꯥꯗꯣꯛꯂꯒ ꯃꯔꯝꯗꯝꯗ ꯍꯋꯥꯏꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯅꯤꯡꯊꯧ ꯑꯁꯦꯡꯕꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯥꯅꯤ ꯑꯁꯦꯡꯕꯅꯤ ꯍꯧꯖꯤꯛꯇ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯂꯒ ꯄꯥꯎ ꯑꯁꯤꯕꯨ ꯄꯤꯔꯝꯂꯕꯅꯤ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯅꯤꯡꯊꯧ ꯑꯅꯤꯕꯨ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯔꯛꯄꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯗꯦꯕꯥꯟ ꯅꯍꯥꯛ ꯈꯣꯡꯁꯥꯜꯂꯨꯔꯣ ꯑꯗꯨꯒ ꯄꯥꯎ ꯑꯗꯨꯕꯨ ꯈꯪꯍꯜꯂꯛꯄꯗꯤ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯏꯅꯤꯡꯊꯧ ꯈꯪꯍꯟꯖꯔꯛꯀꯦ ꯏꯅꯤꯡꯊꯧ ꯑꯗꯣ ꯏꯅꯤꯡꯊꯧ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯔꯝꯗꯝꯗ ꯑꯗꯨꯃꯛ ꯍꯜꯋꯥꯏꯈ꯭ꯔꯒꯦꯀꯣ ꯏꯅꯤꯡꯊꯧ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯗꯨꯝ ꯍꯜꯋꯥꯏꯈ꯭ꯔꯣ ꯅꯍꯥꯛ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯂꯥꯟꯃꯤꯁꯤꯡꯗ ꯍꯜꯋꯥꯏꯅꯕ ꯑꯃꯨꯛꯇ ꯈꯪꯍꯟꯖꯔꯨꯈꯤꯒꯦ ꯐꯔꯦ ꯈꯣꯡꯁꯥꯜꯂꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯗꯦꯕꯥꯟꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦꯅꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯁꯦ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕ ꯑꯁꯤꯅꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯗꯣ ꯃꯤꯈꯥ ꯄꯣꯟꯗ꯭ꯔꯦꯅ ꯍꯔꯥꯎꯖꯕ ꯑꯣꯏꯔꯝꯒꯅꯤꯗ ꯏꯇꯥꯎ ꯍꯣꯏꯅꯦ ꯃꯗꯨꯁꯨ ꯑꯣꯏꯅꯤꯅꯦ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯗꯅ ꯍꯌꯦꯡ ꯃꯥꯅ ꯃꯔꯝꯗꯝ ꯌꯧꯔꯒ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯣ ꯍꯥꯠꯂꯒ ꯊꯝꯂꯝꯂꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯔꯥꯎꯒꯅꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯀꯞꯆꯕ ꯇꯥꯔꯦꯗꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯅ ꯑꯣꯏꯅ ꯈꯦꯜꯇꯥ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯃꯔꯤꯡꯖꯦꯜꯗꯤ ꯌꯥꯎꯗꯦ ꯂꯥꯟꯐꯝꯗꯒꯤ ꯁꯃꯥꯏ ꯂꯩꯔꯒ ꯂꯣꯟꯅ ꯍꯦꯛꯇ ꯆꯦꯜꯂꯛꯂꯦꯕ ꯏꯇꯥꯎ ꯃꯇꯥꯡꯒꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯗꯣ ꯏꯆꯥꯁꯤꯡꯅ ꯈꯨꯠꯂꯥꯏ ꯋꯥꯔꯥꯏꯔꯤꯕ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤꯔ ꯏꯇꯥꯎ ꯅꯤꯡꯊꯧ ꯌꯥꯏ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯈꯣꯏꯅ ꯀꯔꯤꯗ ꯁꯣꯟꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯄꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯁꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯊꯣꯡꯉꯝꯕ ꯍꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯛꯇ ꯇꯣꯡꯅ ꯃꯥꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯒ ꯑꯋꯥꯕ ꯀꯥꯎꯈꯩ ꯆꯠꯅꯔꯤ ꯏꯇꯥꯎ ꯅꯤꯡꯊꯧ ꯇꯥꯕꯤꯕ꯭ꯔꯣ ꯇꯥꯏ ꯏꯇꯥꯎ ꯉꯁꯥꯏꯗꯒꯤ ꯀꯧꯕꯗꯤ ꯇꯥꯗꯦ ꯇꯞꯅ ꯁꯨꯃꯥꯏꯅ ꯀꯧꯔꯗꯤ ꯇꯥꯕ ꯑꯣꯏꯔꯦꯀꯣ ꯏꯇꯥꯎꯒꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯅꯤꯡꯕ ꯃꯥꯜꯂꯤ ꯍꯪꯉꯣ ꯍꯣꯏ ꯆꯨꯝꯃꯦ ꯏꯇꯥꯎ ꯅꯤꯡꯊꯧ ꯀꯩꯅꯣꯝꯃ ꯁꯨꯝ ꯍꯪꯒꯦꯗꯅ ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯝꯕꯒꯤ ꯍꯜꯋꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯆꯪꯖꯐꯝ ꯂꯧꯈꯤꯕ ꯈꯨꯜ ꯑꯗꯣ ꯃꯗꯨꯕꯨ ꯌꯧꯗ꯭ꯔꯤꯕꯣ ꯏꯇꯥꯎ ꯃꯗꯨꯒꯤ ꯈꯨꯜꯗꯤ ꯍꯧꯖꯤꯛ
ꯍꯦꯟꯇꯣꯔꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯌꯧꯕ ꯑꯃꯗꯤ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯑꯁ ꯀꯗꯥꯏꯗꯒꯤ ꯌꯧꯕꯅꯣ? ꯈꯔ ꯍꯦꯟꯇꯣꯔꯛꯑꯕꯅꯦ ꯈꯨꯜꯗꯣ. ꯏꯇꯥꯎ ꯈꯥꯒꯦꯝꯃꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯝꯕꯅꯤ. ꯍꯦꯟꯇꯣꯔꯛꯄꯁꯨ ꯃꯥꯜꯂꯤ. ꯏꯇꯥꯎ ꯍꯦꯟꯇꯣꯛꯑꯝꯗ꯭ꯔꯗꯤ ꯍꯥꯏꯐꯦꯠꯇꯪ ꯃꯣꯏꯗꯨ ꯆꯪꯉꯝ ꯌꯥꯕꯅꯦꯍꯦ. ꯆꯪꯉꯨꯕ ꯌꯥꯏ. ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯈꯨꯜꯂꯥꯛꯄ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯁꯤꯅꯤ ꯏꯇꯥꯎ. ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯏꯇꯥꯎ ꯅꯤꯡꯊꯧ. ꯑꯩꯈꯣꯏꯅ ꯆꯍꯤ 15ꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯦꯡꯅꯔꯛꯄ ꯑꯗꯣ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧꯗꯣ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯅ ꯂꯩꯍꯧꯕꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯍꯤ 15ꯒꯤ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯊꯛꯇ ꯅꯣꯡꯒꯥꯈꯤꯕ ꯑꯃꯗꯤ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯏꯇꯥꯎ. ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕ ꯍꯥꯏꯁꯦ ꯃꯊꯥ ꯁꯥꯅꯤꯗ. ꯑꯩꯈꯣꯏꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯝꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯤꯟꯕꯗ. ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯆꯨꯝꯕꯗꯤ ꯆꯨꯝꯃꯤ. ꯑꯗꯣ ꯏꯇꯥꯎ ꯅꯤꯡꯊꯧ, ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯂꯩꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯌꯧꯗ꯭ꯔꯤꯕꯣ? ꯌꯧꯔꯦ ꯏꯇꯥꯎ. ꯉꯁꯥꯏ ꯂꯝꯕꯤ ꯑꯅꯤ ꯐꯥꯡꯕ ꯑꯃ ꯂꯩꯍꯧꯕꯗꯣ ꯃꯗꯨꯒꯤ ꯑꯣꯏꯗ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨ ꯀꯩꯔꯦꯜ ꯀꯩꯖꯥꯎꯁꯤꯡꯅ ꯇꯥꯕ ꯂꯝꯕꯤꯅꯤ. ꯑꯣ, ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯑꯅꯤ ꯐꯥꯡꯕꯗꯣ? ꯌꯦꯡꯉꯨꯅꯦ, ꯑꯩꯗꯤ ꯄꯨꯔꯥ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯤꯁꯦ ꯏꯇꯥꯎ. ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯁꯤꯡ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯌꯥꯔꯦꯛꯅꯕ ꯃꯐꯝ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯕ ꯌꯥꯕ ꯑꯃ ꯌꯦꯡꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤ ꯆꯤꯡꯊꯛ ꯑꯣꯏꯕꯅꯤꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯆꯤꯡꯈꯥ ꯍꯦꯛ ꯌꯧꯕꯒ ꯀꯨꯝꯊꯔꯒ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯏꯇꯥꯎ ꯅꯤꯡꯊꯧ. ꯍꯣꯏ ꯏꯇꯥꯎ. ꯑꯗꯨꯅ ꯐꯔꯅꯤ. ꯆꯤꯡ ꯃꯈꯥꯗꯗꯤ ꯂꯣꯛꯁꯨ ꯂꯩꯔꯝꯃꯅꯤ ꯏꯇꯥꯎ. ꯈꯦꯜꯇꯥ ꯂꯩꯕꯥꯛꯇ ꯔꯥꯖꯀꯨꯃꯥꯔ ꯗꯦꯕꯥꯟ ꯑꯗꯨ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯒ ꯄꯨꯟꯅ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯂꯩꯔꯤꯕ ꯃꯤꯐꯝ ꯆꯪ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯂꯒ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯐꯝꯃꯒ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯥꯏꯔꯒ ꯅꯣꯟꯊꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯔꯒ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯃꯄꯥꯕꯨ ꯀꯧꯔꯝꯃꯤ. ꯕꯥꯕꯥ, ꯅꯆꯥ ꯂꯥꯛꯆꯔꯤꯌꯦ ꯕꯥꯕꯥ. ꯍꯥ, ꯏꯁꯥꯂꯥꯕ? ꯍꯣꯏ ꯕꯥꯕꯥ, ꯅꯆꯥ ꯂꯥꯛꯆꯔꯦ. ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯍꯔꯥꯎꯈꯤꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ. ꯍꯣꯏ, ꯅꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯀꯔꯥꯏꯗꯒꯤꯅꯣ? ꯕꯥꯕꯥ, ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯈꯨꯜꯗ ꯆꯠꯂꯒ ꯑꯩꯅ ꯅꯍꯥꯁꯤꯡ ꯈꯣꯝꯀꯠꯂꯒ ꯁꯦꯝꯕ ꯂꯥꯟꯃꯤꯁꯤꯡꯅꯤ ꯕꯥꯕꯥ. ꯀꯔꯤ? ꯏꯁꯥꯅ ꯁꯦꯝꯀꯠꯂꯤꯅꯤ ꯍꯥꯏꯕ? ꯌꯥꯝꯅ ꯐꯩ. ꯑꯗꯣ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯁꯤꯡ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯤ? ꯕꯥꯕꯥ, ꯂꯥꯟꯃꯤ ꯃꯁꯤꯡ ꯑꯁꯤ 1000ꯃꯨꯛꯇꯤ ꯁꯨꯔꯦ. ꯑꯗꯨꯒ ꯅꯃꯥꯗꯤ ꯀꯗꯥꯏ? ꯅꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯏ? ꯍꯧꯖꯤꯛ ꯅꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯁꯤꯗꯁꯨ ꯎꯗꯦ. ꯕꯥꯕꯥ, ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗꯨ ꯆꯤꯡꯅꯨꯡꯒꯤ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯒ ꯏꯁꯥꯅ ꯀꯔꯝꯅ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯤꯕꯅꯤ? ꯅꯍꯥꯛꯀꯤ ꯅꯃꯥ ꯍꯣꯏꯁꯨ ꯇꯥꯐꯝ ꯊꯣꯛꯇ꯭ꯔꯣ? ꯅꯠꯇꯦ, ꯅꯍꯥꯛꯀꯤ ꯅꯃꯥꯗꯨ ꯀꯔꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯒ ꯌꯥꯎꯔꯕꯒꯤꯅꯦ? ꯑꯁ, ꯕꯥꯕꯥꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯄ ꯂꯩꯇꯦꯌꯦ ꯕꯥꯕꯥ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯈꯣꯏꯒꯤ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯥꯟ ꯅꯪꯍꯧꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯅꯤꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯎꯅꯔꯒ ꯋꯥ ꯈꯟꯅꯔꯨꯕ ꯇꯥꯟꯅꯔꯨꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ. ꯃꯈꯣꯏꯁꯨ ꯃꯔꯤꯜꯗꯤ ꯑꯣꯈꯥꯛ ꯌꯥꯎꯗꯕ ꯆꯥꯅꯤ. ꯂꯥꯂꯣꯡ ꯌꯥꯠꯂꯒ ꯑꯗꯨꯝ ꯂꯩꯔꯤꯕꯅꯦꯕ. ꯅꯍꯥꯟ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯃꯗꯤ ꯕꯥꯂꯥꯈꯥꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄ ꯌꯥꯔꯤꯕꯅꯤ. ꯃꯈꯣꯏ ꯃꯔꯤꯜ ꯌꯥꯝꯅ ꯌꯥꯎꯗꯦ. ꯕꯥꯕꯥ, ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯅꯤꯅ ꯌꯦꯛꯅꯕꯒꯤ ꯃꯊꯛꯇ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯃꯣꯏꯗ. ꯏꯁꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯤ. ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯍꯜꯂꯒꯗꯕꯅꯤ. ꯍꯣꯏ ꯕꯥꯕꯥ, ꯃꯗꯨꯅ ꯐꯒꯅꯤ.
ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯂꯩꯕꯥꯛ ꯃꯔꯛ ꯑꯁꯤꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯉꯥꯛꯄ ꯉꯝꯅꯕ ꯁꯦꯝꯒꯠꯆꯕ ꯇꯥꯕꯅꯤ. ꯐꯔꯦ. ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯅꯃꯥ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯕꯨ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯀꯗꯕꯅꯤ. ꯆꯠꯂꯣ. ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯀꯧꯖꯔꯨꯔꯒꯦ. ꯑꯗꯣ ꯂꯥꯟꯃꯤ 500 ꯊꯝꯃꯝꯃꯒꯦ ꯄꯥꯕꯒꯤ ꯅꯥꯛꯇ. ꯌꯥꯔꯦ. ꯊꯝꯂꯝꯃꯣ. ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ. ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯋꯥꯔꯁꯨ ꯋꯥꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯅꯅꯕ ꯁꯪꯁꯤꯡ ꯑꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯦ. ꯃꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯁꯣꯏꯗꯅ ꯄꯨꯡꯂꯣꯏ ꯂꯣꯏꯒꯗꯕ ꯃꯥꯜꯂꯦ. ꯏꯇꯥꯎ, ꯄꯨꯡꯂꯣꯏꯗꯤ ꯂꯣꯏꯔꯣꯏꯗ. ꯌꯨꯝꯁꯤꯡ ꯑꯁꯦ ꯁꯥꯕ ꯂꯣꯏꯔꯕꯁꯨ ꯑꯀꯣꯏꯕꯒꯤ ꯈꯥꯔꯤꯕ ꯐꯛꯂꯥꯡ ꯑꯁꯦ ꯋꯥꯠꯀꯗꯕ ꯃꯥꯜꯂꯦ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯇꯥꯎ. ꯋꯥꯠꯀꯗꯕ ꯃꯥꯜꯂꯦ. ꯑꯗꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯍꯥꯏꯕꯗꯨꯕꯨ ꯏꯔꯝꯗꯝ ꯌꯧꯔꯝꯃꯗ꯭ꯔꯣ ꯍꯧꯖꯤꯛꯄꯣ? ꯌꯧꯔꯝꯃꯅꯤꯗ ꯏꯇꯥꯎ. ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯅꯨꯃꯤꯠ 6ꯅꯤꯗꯤ ꯁꯨꯔꯦ ꯏꯇꯥꯎ. 6니ꯗꯤ ꯁꯨꯔꯦ. ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯉꯔꯥꯡ ꯅꯠꯇ꯭ꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯧꯔꯝꯒꯗꯕ ꯃꯥꯜꯂꯦ. ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ. ꯑꯩꯈꯣꯏꯁꯨ ꯅꯤꯡꯊꯧ ꯍꯣꯏꯅ ꯍꯜꯋꯥꯏꯕ ꯑꯗꯨꯗ ꯌꯥꯎꯔꯝꯂꯕꯗꯤ ꯉꯔꯥꯡ ꯅꯠꯇ꯭ꯔꯒ ꯉꯁꯤꯁꯦ ꯑꯗꯨꯝ ꯏꯔꯝꯗꯝ ꯌꯧꯕꯗ ꯌꯥꯎꯖꯔꯝꯒꯗꯕꯅꯤꯗ. ꯏꯇꯥꯎ, ꯌꯥꯔꯁꯦ. ꯌꯨꯝꯒꯤ ꯋꯥꯁꯦ ꯁꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯔꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯉꯔꯣꯏꯗꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯌꯦꯛꯅꯕꯒꯤ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯐꯗꯦꯀꯣ ꯏꯇꯥꯎ. ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ. ꯅꯤꯡꯁꯤꯡꯂꯔꯣꯏ. ꯑꯗꯣ ꯅꯥꯀꯜꯒꯤ ꯆꯤꯡ ꯑꯁꯤꯗ ꯀꯥꯔꯨꯁꯤꯔꯥ? ꯑꯗꯨꯒ ꯃꯊꯛꯇꯒꯤ ꯑꯃꯨꯛꯇ ꯌꯦꯡꯊꯔꯛꯁꯤ. ꯍꯣꯏꯅꯦ ꯏꯇꯥꯎ. ꯀꯥꯈꯠꯂꯨꯁꯦ. ꯍꯧꯒꯠꯂꯣ. ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯊꯣꯡꯉꯝꯕ ꯍꯣꯏ ꯃꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯩꯇ꯭ꯔꯄꯥꯛ ꯌꯧꯔꯛꯂꯗꯅ ꯈꯨꯟ ꯀꯌꯥ ꯐꯥꯎꯔꯒ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯆꯠꯂꯤꯕ ꯑꯁꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯛꯅꯔꯛꯂꯒ ꯅꯤꯡꯊꯧ ꯊꯣꯡꯉꯝꯕꯕꯨ ꯑꯍꯧꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯊꯥꯒꯠ ꯋꯥꯍꯩ ꯂꯥꯎꯅꯔꯛꯂꯝꯃꯤ. 이닝ꯊꯧꯅ 야이퍼레! 이닝ꯊꯧꯅ 야이퍼레! 이닝ꯊꯧꯅ 란가메! 이닝ꯊꯧ나 야이퍼레! 이닝ꯊꯧ나 란가메! 이마, ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯅ ꯂꯥꯟ ꯉꯝꯃꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯂꯥꯟ ꯉꯝꯃꯦ ꯍꯥꯏꯅ ꯂꯥꯎꯕꯁꯨ ꯂꯩꯇꯅ. 이붕어, 이닝ꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯎꯔꯒ ꯂꯥꯛꯑꯣꯏꯌꯦ ꯂꯥꯟ ꯉꯝꯃꯦ ꯍꯥꯏꯅ. ꯑꯗꯣ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯕ ꯂꯥꯟ ꯉꯝꯃꯦꯅ? ꯎꯕ꯭ꯔꯥ? 아다, 이닝ꯊꯧꯅ ꯇꯣꯡꯉꯛꯏꯕ ꯁꯒꯣꯜ ꯀꯥꯡꯄꯣꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯜ ꯊꯦꯠꯂꯤꯁꯦ. ꯎꯏꯌꯦ ꯏꯃꯥ. ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯤꯔꯥꯜ ꯃꯆꯥ 2 ꯊꯦꯠꯂꯤꯁꯦ ꯑꯁꯤꯅ ꯈꯪꯉꯤꯕ. ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯜꯒꯁꯨ ꯃꯥꯟꯅꯗꯦ. ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ 2ꯒꯤ ꯐꯤꯔꯥꯜ ꯑꯃꯃꯝꯅꯤ. ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ 2ꯒꯤ ꯐꯤꯔꯥꯜ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯇꯥꯛꯏꯕꯅꯤ ꯏꯕꯨꯡꯉꯣ. ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥ. ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯅ ꯃꯤꯌꯥꯝꯗ ꯌꯥꯝ ꯂꯥꯏꯅ ꯈꯪꯍꯟꯕ ꯃꯥꯜꯂꯦ. ꯃꯁꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯅ ꯀꯣꯛ ꯂꯩꯕꯒꯤꯅꯤ. ꯑꯗꯨ ꯏꯃꯥ, ꯂꯥꯟꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯦ. ꯑꯩꯁꯨ ꯂꯥꯟꯃꯤ ꯃꯔꯛꯁꯤꯗ ꯌꯥꯎꯅꯤꯡꯉꯦ ꯏꯃꯥ. ꯌꯥꯎꯗꯣꯏꯅꯤ ꯏꯆꯥꯁꯨꯅꯦ ꯍꯌꯦꯡ ꯆꯥꯎꯔꯒ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯊꯣꯡꯉꯝꯕ ꯍꯣꯏꯗꯨ ꯁꯨꯝ ꯆꯠꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯈꯨꯟ ꯑꯆꯧꯕ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯃꯌꯥꯗ ꯂꯦꯞꯄꯒ ꯁꯅꯥꯊꯣꯡ ꯑꯆꯧꯕ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯂꯥꯟꯃꯤ 2 ꯑꯗꯨꯅ ꯍꯥꯡꯇꯣꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯁꯅꯥꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯔꯛꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯊꯣꯡꯉꯝꯕ ꯍꯣꯏꯗꯨ ꯃꯔꯤ ꯆꯪꯅꯈꯤꯔꯝꯃꯤ. ꯑꯗꯨ ꯆꯪꯅꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯍꯜꯋꯥꯏꯔꯛꯄꯒꯤ ꯌꯦꯠ ꯑꯣꯏꯗ ꯃꯩ ꯑꯣꯛꯅꯕ ꯊꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯈꯨꯠꯅ ꯃꯩꯒꯤ ꯃꯌꯥꯗ ꯍꯥꯏꯔꯗꯨꯅ ꯆꯪꯕꯁꯨ ꯌꯥꯎꯅꯔꯝꯃꯤ. ꯃꯖꯥꯏꯕꯨ ꯀꯪꯂꯩ ꯉꯥꯛꯄ ꯃꯖꯥꯏꯕꯤ ꯃꯂꯦꯟꯕꯤ ꯑꯃꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯂꯥꯡꯂꯦꯟ ꯑꯗꯨꯒ
ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯄꯥꯅ ꯊꯣꯛꯂꯛꯂꯒ ꯃꯃꯥ ꯃꯄꯥ ꯍꯣꯏꯗꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯍꯜꯋꯥꯏ ꯄꯤꯔꯛꯑꯦ꯫ ꯑꯩꯗꯤ ꯍꯜꯋꯥꯏꯔꯛꯑꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ꯫ ꯏꯆꯥꯗꯤ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤꯕ ꯑꯣꯏꯔꯦ꯫ ꯂꯥꯎ ꯂꯥꯎ ꯃꯅꯨꯡꯗ ꯆꯪꯉꯁꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ ꯍꯣꯏ ꯁꯨꯝ ꯎꯔꯛꯇ꯭ꯔꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯄꯥ ꯈꯪꯉꯦ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ꯫ ꯑꯗꯣ ꯅꯈꯣꯏꯅ ꯍꯥꯟꯅ ꯃꯅꯨꯡꯗ ꯆꯪꯅꯔꯣ꯫ ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯍꯣꯏ, ꯃꯃꯥ ꯆꯅꯨ, ꯃꯆꯦ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯂꯦꯝꯕꯤ ꯃꯈꯣꯏꯈꯩꯗꯣ ꯏꯃꯨꯡꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯅꯔꯝꯃꯅꯤ꯫ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯈꯣ꯫ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯈꯤꯒꯦꯀꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯅꯈꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯣ꯫ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯅꯌꯨꯝꯗ ꯍꯜꯋꯥꯏꯈ꯭ꯔꯣ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯄꯣꯊꯥꯖꯔꯨꯔꯣꯀꯣ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯕ ꯅꯣꯡꯉꯥꯟꯕꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯂꯞ ꯀꯥꯔꯛꯀꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯑꯋꯥꯃꯟ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤꯀꯣ꯫ ꯍꯣꯏ ꯅꯤꯡꯊꯧ, ꯐꯒꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯂꯩꯐꯝꯗ ꯆꯪꯉꯒ ꯄꯣꯊꯥꯅꯔꯨꯔꯣ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯅꯥ ꯊꯝꯐꯝ ꯄꯨꯀꯩꯗ ꯊꯝꯅꯕ ꯇꯧꯔꯨꯔꯣꯀꯣ꯫ ꯍꯣꯏ ꯅꯤꯡꯊꯧ, ꯊꯝꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯉꯝꯕꯣꯏ ꯍꯜꯋꯥꯏꯔꯛꯄ ꯑꯁꯤꯗ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯉꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨ ꯄꯨꯜꯂꯒ ꯂꯥꯟ ꯉꯝꯃꯒ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯟꯃꯤ ꯇꯤꯡꯒꯣꯜꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯛꯂꯒ ꯅꯤꯡꯊꯧ ꯊꯣꯡꯉꯝꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯋꯥꯏꯅꯕꯒꯤ ꯑꯌꯥꯕ ꯂꯧꯔꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯋꯥꯏꯅꯈꯤꯔꯝꯃꯤ꯫ ꯑꯣ ꯏꯇꯥꯎ, ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯎ ꯂꯥꯎ ꯐꯝꯃꯨ ꯁꯤꯗ꯫ ꯏꯇꯥꯎ ꯅꯤꯡꯊꯧ, ꯀꯣꯏꯔꯛꯇꯕ ꯀꯨꯏꯔꯦꯗꯅ ꯑꯁꯨꯝ ꯀꯣꯏꯊꯣꯛꯆꯔꯛꯄꯅꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯃꯥꯜꯂꯦꯕ꯫ ꯑꯗꯣ ꯅꯣꯏ ꯑꯍꯨꯝ ꯀꯣꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯀ ꯂꯩꯔꯒꯦ? ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯗ ꯐꯖꯅ ꯈꯥꯏꯔꯦꯍꯦ꯫ ꯁꯨꯝ ꯑꯌꯨꯛꯀꯤ ꯈꯥꯏꯕꯝ ꯂꯩꯇ꯭ꯔꯦꯗꯅ ꯁꯨꯝ ꯈꯥꯏꯔꯤꯕꯅꯤꯗ ꯏꯇꯥꯎ꯫ ꯏꯇꯥꯎ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯋꯥꯏꯈꯤꯕꯕꯨꯗꯤ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯗ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦꯗꯅ ꯂꯥꯛꯏꯕꯅꯤꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ꯫ ꯑꯩꯒꯤꯗꯤ ꯏꯇꯥꯎ ꯑꯍꯨꯝ ꯂꯥꯛꯏꯕꯁꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯗꯣ ꯅꯣꯏ ꯑꯍꯨꯝꯅ ꯅꯈꯣꯏꯒꯤ ꯈꯨꯜꯗ ꯍꯜꯋꯥꯏꯈꯤꯕꯒ ꯅꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯅꯣꯡꯆꯨꯞꯀꯤ ꯂꯝꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯌꯥꯎꯔꯒꯗꯤ ꯏꯇꯥꯎ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕꯒꯤꯗꯃꯛ ꯄꯥꯎ ꯈꯔ ꯌꯧꯍꯟꯕꯤꯌꯨꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤꯁꯦ ꯂꯩꯈꯤꯗꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯇꯥꯎ, ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯂꯩꯈꯤꯗꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯊꯃꯣꯏꯗꯤ ꯐꯖꯅ ꯁꯣꯛꯅꯔꯝꯂꯅꯤꯗꯣ ꯏꯇꯥꯎ꯫ ꯏꯇꯥꯎ ꯇꯣꯝꯊꯤꯟ, ꯏꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯑꯗꯣ ꯃꯈꯣꯏꯁꯨ ꯌꯨꯝꯗ ꯆꯠꯅꯕꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ꯫ ꯄꯨꯟꯅ ꯑꯣꯏꯅ ꯍꯜꯋꯥꯏꯃꯤꯟꯅꯈ꯭ꯔꯣꯗꯅ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯍꯜꯋꯥꯏꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯝꯊꯤꯟꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥꯒꯁꯦ ꯀꯥꯎꯔꯨꯔꯕꯖꯥꯠꯅꯤ꯫ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯀꯧꯕ ꯂꯥꯛꯏꯕꯅꯦ ꯏꯇꯥꯎ ꯅꯤꯡꯊꯧ꯫ ꯇꯧꯔꯝꯒꯅꯤ ꯃꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯗꯨꯅ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯂꯛꯂꯗꯨꯅ ꯃꯈꯣꯏ 5 ꯄꯨꯟꯅ ꯍꯜꯋꯥꯏꯈꯤꯔꯝꯃꯤ꯫